ꯃꯤꯁꯤꯡꯅ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠꯇ ꯋꯦꯗꯔꯁꯤ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯗ꯭ꯔꯣ ꯀꯥꯏꯅꯒ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯅꯣꯡꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯕꯗ ꯐꯥꯎꯔꯛꯄ ꯃꯅꯝ, ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯐꯖꯕ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯎꯍꯜꯂꯤ꯫ ꯅꯪꯅ ꯃꯐꯝ ꯑꯃꯍꯦꯛꯇꯗ ꯆꯠꯂꯕꯁꯨ ꯅꯣꯡ ꯃꯍꯥꯛꯅꯗꯤ ꯅꯪꯒꯤ ꯅꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯕꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯏꯟꯅꯔꯛꯄ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ? ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ 24ꯇ ꯉꯥꯏꯔꯤꯕ ꯑꯜꯕꯔꯠꯀꯤꯅꯤ꯫ ꯑꯜꯕꯔꯠ ꯗꯤꯜꯂꯤꯗꯒꯤ ꯃꯨꯝꯕꯩꯗ ꯃꯥꯒꯤ ꯊꯕꯛꯅ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯨꯝꯕꯩꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯊꯕꯛꯇ ꯈꯣꯏꯖꯪꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯂꯩꯕ ꯇꯥꯈꯤ꯫ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯃꯍꯥꯛꯅ ꯀꯟꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯖꯩ꯫ ꯊꯕꯛ ꯑꯁꯤꯅ ꯃꯥꯒꯤ ꯀꯦꯔꯤꯌꯔꯒꯤ ꯑꯑꯣꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯜꯕꯔꯠ ꯑꯁꯤ ꯃꯥꯒꯤ ꯑꯣꯐꯤꯁꯇꯒꯤ ꯈꯔ ꯊꯦꯡꯅ ꯌꯨꯝꯗ ꯍꯟꯒꯜꯂꯤ꯫ ꯑꯃꯨꯛꯇꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯍꯧꯕ ꯃꯤꯁꯛ ꯑꯗꯨ ꯃꯥꯅ ꯑꯣꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯡꯗꯥꯡ ꯑꯃꯗ ꯑꯜꯕꯔꯠꯅ ꯑꯣꯐꯤꯁ ꯑꯗꯨꯗ ꯐꯝꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯁꯤꯟꯈꯤ꯫ ꯃꯥꯅ ꯃꯥꯒꯤ ꯄꯣꯠꯆꯩ ꯄꯦꯛ ꯇꯧꯁꯤꯜꯂꯒ ꯕꯤꯜꯗꯤꯡ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯗꯤ ꯃꯐꯝ ꯑꯗꯨ ꯅꯣꯡ ꯀꯟꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯣꯇꯣ ꯑꯃꯗꯤ ꯀꯦꯕꯅꯆꯤꯡꯕ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯁꯤ ꯑꯃꯗ ꯅꯣꯡ ꯊꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯜꯕꯔꯠꯀꯤ ꯀꯣꯛꯇ ꯅꯣꯡ ꯆꯨꯔꯛꯄ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯃꯊꯛꯇ ꯁꯥꯇꯤꯟ ꯑꯃ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯇꯤꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯍꯦꯛ ꯃꯅꯥꯛꯃꯛꯇꯗ ꯅꯨꯄꯥ ꯑꯃꯁꯨ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯜꯕꯔꯠꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯊꯦꯡꯀ꯭ꯌꯨ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗꯦ꯫ ꯅꯨꯄꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯦꯞꯄꯒ ꯂꯩ꯫ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯑꯜꯕꯔꯠꯅꯗꯤ ꯅꯨꯄꯥ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯥꯅ ꯍꯥꯏꯔꯛꯏ, "ꯑꯗꯣꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯪꯒꯨꯝꯕ ꯃꯤ ꯑꯁꯤ ꯑꯇꯥꯡꯕꯅꯤ꯫" ꯃꯁꯤ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯕ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯋꯥ ꯉꯥꯡꯂꯛꯈꯤ꯫ "ꯑꯩꯕꯨ ꯀꯔꯤꯅꯣ? ꯑꯩꯗꯤ ꯃꯤꯔꯦꯝ ꯑꯃꯅꯤ꯫ ꯉꯔꯥꯡꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯊꯦꯡꯅꯩ, ꯃꯁꯤꯅ ꯅꯪꯒ ꯑꯃꯨꯛ ꯊꯦꯡꯅꯔꯤꯁꯤꯅꯤ, ꯑꯗꯨꯒ ꯍꯌꯦꯡꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯊꯦꯡꯅꯅꯤ." ꯑꯜꯕꯔꯠꯇꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯅꯨꯄꯥ ꯑꯗꯨ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯈꯥꯏꯕ ꯃꯥꯜꯂꯛꯂꯝꯃꯤ꯫ ꯑꯜꯕꯔꯠ ꯑꯊꯨꯕꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯥꯇꯤꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤꯗ ꯆꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯏꯕꯒꯤ ꯃꯔꯝꯗꯤ ꯈꯔ ꯆꯠꯂꯒ ꯑꯣꯛꯇꯣ ꯐꯪꯗꯧ ꯃꯥꯟꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯑꯗꯨꯗꯤ ꯂꯦꯞꯄ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯂꯝꯕꯤꯗ ꯆꯠꯅ ꯑꯜꯕꯔꯠꯀꯤ ꯈꯣꯡꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯁꯥꯅ ꯇꯥꯖꯩ꯫ ꯑꯗꯨꯕꯨ ꯈꯔ ꯆꯠꯂꯒ ꯑꯜꯕꯔꯠꯅ ꯃꯈꯣꯜ ꯑꯗꯨ ꯑꯅꯤ ꯊꯣꯛꯅ ꯂꯥꯛꯄꯗꯨ ꯃꯥꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯑꯜꯕꯔꯠꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯇꯨꯡꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯜꯕꯔꯠꯀꯤꯗꯤ ꯂꯝ ꯑꯁꯤꯁꯨ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯝꯕ ꯂꯝꯕꯤꯅ ꯀꯗꯣꯝꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯐ꯭ꯂꯦꯠ ꯑꯗꯨ ꯑꯣꯐꯤꯁꯇꯒꯤ ꯈꯔ ꯅꯛꯄꯁꯨ ꯑꯣꯏꯕꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯥꯒꯤ ꯀꯥ ꯐꯥꯎꯗꯤ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯀꯥꯗ ꯂꯩꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯆꯠꯊꯣꯛꯈꯤꯕꯗꯒꯤ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯑꯜꯕꯔꯠꯇꯤ ꯑꯣꯐꯤꯁ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯇꯨꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤ꯫ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯑꯜꯕꯔꯠ ꯐꯅ ꯇꯨꯝꯅꯕ ꯍꯣꯠꯅꯔꯕꯁꯨ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯐ꯭ꯂꯦꯠ ꯑꯗꯨ ꯕꯤꯜꯗꯤꯡꯒꯤ 3ꯁꯨꯕ ꯐ꯭ꯂꯣꯔꯗ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯁꯤꯠꯂꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯁꯥꯐꯨꯗꯒꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯀꯟꯅ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯔꯤ꯫ ꯅꯣꯡꯊꯛꯇ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯄ ꯅꯣꯡ ꯈꯣꯡꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯈꯣꯟ ꯃꯌꯥꯝ ꯑꯁꯤꯅꯗꯤ ꯃꯉꯣꯟꯗ ꯑꯀꯤꯕ ꯄꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯔꯦ꯫ ꯃꯥꯅ ꯐꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯕꯁꯨ ꯌꯥꯔꯛꯇꯕꯗꯒꯤ ꯃꯍꯥꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯏꯁꯤꯡ ꯊꯛꯅꯕꯒꯤꯗꯃꯛ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯥꯅ ꯃꯈꯣꯡ ꯑꯗꯨ ꯂꯩꯕꯥꯛꯇ ꯍꯦꯛ ꯇꯥꯕꯗꯗꯤ ꯃꯥꯒꯤ ꯐ꯭ꯂꯣꯔ ꯑꯗꯨ ꯏꯁꯤꯡ ꯊꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯊꯣꯡꯅꯥꯎꯂꯣꯝꯗ ꯌꯦꯡꯕꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯇꯞ ꯇꯥꯔꯤꯕ ꯑꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯥꯅ ꯌꯥꯝ ꯊꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯊꯤꯡꯖꯤꯟꯅꯕ ꯊꯣꯡꯅꯥꯎ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯦꯛ ꯊꯤꯡꯖꯤꯟꯕꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯈꯨꯠꯀꯤ ꯃꯃꯤ ꯑꯃ ꯎꯔꯛꯂꯝꯃꯤ꯫ ꯈꯨꯠ ꯑꯗꯨ ꯎꯕꯗ ꯑꯜꯕꯔꯠꯀꯤ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯕꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ 6th ꯐ꯭ꯂꯣꯔꯒꯤ ꯀꯥ ꯑꯃꯗ ꯃꯇꯧ ꯀꯔꯝꯅ ꯈꯨꯠ ꯑꯗꯨꯒꯤ ꯃꯃꯤ ꯇꯥꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛ ꯀꯤꯕꯗꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯠ ꯑꯗꯨ ꯑꯃꯨꯛꯀ ꯌꯦꯡꯂꯨꯕꯗꯗꯤ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯈꯨꯠ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯜꯕꯔꯠ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯝꯗꯦ꯫ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯕ ꯅꯪꯗ꯭ꯔꯤꯉꯩ ꯀꯥ ꯑꯗꯨꯒꯤ ꯃꯩ ꯑꯗꯨ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯑꯜꯕꯔꯠꯅ ꯃꯥꯒꯤ ꯃꯨꯝꯕꯩꯗ ꯂꯩꯕ ꯃꯃꯥꯟꯅꯕ ꯑꯃꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯗ ꯐꯣꯟ ꯑꯗꯨ ꯆꯥꯔꯖ ꯐꯅ ꯇꯧꯔꯕꯁꯨ ꯐꯣꯟ ꯑꯗꯨ ꯆꯥꯔꯖ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯍꯥꯡꯅꯕ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫
ꯃꯁꯤ ꯎꯕꯗ ꯑꯜꯕꯔꯠꯀꯤ ꯐꯤꯕꯝ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯒ꯭ꯂꯥꯁ ꯀꯥꯏꯕꯒꯤ ꯑꯍꯧꯕ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯜꯕꯔꯠꯅ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯌꯧꯔꯛꯄꯗꯗꯤ ꯂꯤꯛꯂꯤ ꯑꯀꯥꯏꯕ ꯕꯣꯇꯜ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯥꯅ ꯆꯥꯛꯈꯨꯝ ꯑꯗꯨ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯃꯨꯕ ꯍꯧꯗꯣꯡ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯜꯕꯔꯠꯅ ꯕꯣꯇꯜ ꯑꯗꯨ ꯍꯧꯗꯣꯡ ꯑꯗꯨꯗ ꯊꯦꯡꯕꯗꯒꯤ ꯀꯥꯏꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯖꯔꯛꯂꯝꯃꯤ꯫ ꯑꯜꯕꯔꯠꯅ ꯅꯣꯡꯖꯨ ꯑꯀꯟꯕ ꯃꯔꯛꯁꯤꯗ ꯃꯥ ꯃꯇꯣꯝꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯕꯒꯤ ꯃꯍꯥꯛꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯈꯥꯗ ꯇꯥꯔꯤꯕ ꯂꯤꯛꯂꯤꯁꯤꯡꯗꯨꯕꯨ ꯈꯨꯝꯒꯠꯂꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛꯇꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯥꯅ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯍꯥꯛ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟꯗ ꯑꯣꯐꯤꯁꯀꯤ ꯃꯈꯥꯗ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯁꯥꯇꯤꯟ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ, ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕꯗ ꯏꯁꯤꯡꯅ ꯆꯣꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯁꯦꯠꯄ ꯐꯤꯔꯣꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯇꯥꯔꯤ꯫ ꯑꯜꯕꯔꯠꯅ ꯅꯨꯄꯥ ꯑꯗꯨ ꯅꯣꯡ ꯈꯥꯡꯂꯛꯄꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯃꯆꯨ ꯑꯣꯜꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯑꯜꯕꯔꯠ ꯃꯤꯍꯨꯟ ꯀꯟꯅ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯜꯕꯔꯠꯇ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕꯁꯦ? ꯑꯜꯕꯔꯠꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯃꯥꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯒ ꯅꯣꯡ ꯃꯃꯤꯠ ꯀꯟꯅ ꯈꯥꯛꯂꯛꯈꯤ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯌꯥꯝꯅ ꯅꯛꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯑꯀꯤꯕ ꯃꯁꯛ ꯑꯃꯅꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯁꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯕꯒꯨꯝ ꯇꯞꯅ ꯇꯞꯅ ꯆꯥꯎꯈꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯜꯕꯔꯠꯀꯤ ꯀꯥ ꯑꯗꯨ ꯏꯁꯤꯡꯅ ꯊꯨꯝꯂꯛꯈꯤ꯫ ꯀꯥ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯤꯡ ꯂꯩꯃꯥꯏ ꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯜꯕꯔꯠ ꯑꯗꯨꯁꯨ ꯊꯨꯝꯖꯤꯟꯈꯤ꯫ ꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕ ꯇꯞꯅ ꯇꯞꯅ ꯋꯥꯔꯛꯈꯤ, ꯑꯗꯨꯒ ꯃꯥ ꯇꯞꯅ ꯇꯞꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯜꯕꯔꯠꯀꯤ ꯃꯃꯥꯟꯅꯕꯅ ꯀꯥ ꯑꯗꯨꯗ ꯌꯧꯔꯛꯄꯗ ꯑꯜꯕꯔꯠ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯜꯕꯔꯠꯄꯨ ꯍꯧꯗꯣꯛꯅꯕ ꯇꯧꯕꯗ ꯀꯅꯥꯒꯨꯝꯕꯅ ꯃꯥꯕꯨ ꯁꯃꯨꯗ꯭ꯔꯗꯒꯤ ꯆꯤꯡꯈꯠꯂꯛꯄꯒꯨꯝ ꯑꯜꯕꯔꯠꯀꯤ ꯃꯆꯤꯟꯗꯒꯤ ꯏꯁꯤꯡ kaya ꯊꯣꯛꯂꯛꯈꯤ꯫ ꯑꯜꯕꯔꯠ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯔꯨꯝꯃꯦꯠ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯏꯔꯥꯛꯅꯔꯤꯉꯩ ꯃꯥꯒꯤ ꯃꯃꯪꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯕ ꯐꯪꯉꯤ꯫ ꯃꯪ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯁꯥꯇꯤꯟ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯃꯪ ꯑꯗꯨꯗ ꯎꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯣꯡ ꯀꯟꯅ ꯆꯨꯕ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯑꯣꯐꯤꯁꯇꯒꯤ ꯃꯥꯒꯤ ꯌꯨꯝ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯣꯡ ꯑꯗꯨ ꯀꯟꯃꯟꯗꯅ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯏꯁꯤꯡ ꯇꯞꯅ ꯇꯞꯅ ꯊꯨꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯑꯣꯐꯤꯁꯀꯤ ꯃꯈꯥꯗ ꯂꯦꯞꯅ ꯂꯦꯞꯅ ꯑꯣꯇꯣ ꯑꯃꯕꯨ ꯉꯥꯏꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯃꯅꯥꯛꯇ ꯂꯦꯞꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯧꯕ ꯒꯥꯔꯤ ꯑꯃ ꯂꯥꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯜꯂꯤꯕ ꯐꯤ ꯑꯗꯨ ꯊꯣꯡꯗ ꯈꯔ ꯍꯦꯟꯗꯣꯛꯄꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯡ ꯑꯗꯨ ꯑꯆꯧꯕ ꯀꯣꯝ ꯑꯃꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯀꯣꯝ ꯑꯗꯨ ꯆꯥꯎꯃꯟꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯀꯟꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯪꯁꯇ ꯏꯁꯤꯡ ꯆꯪꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯜꯕꯔꯠꯅ ꯑꯣꯐꯤꯁꯀꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯁꯤꯡꯗ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯂꯨꯕꯗꯗꯤ ꯃꯁꯥ ꯄꯥꯕ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯁꯤꯈꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯑꯜꯕꯔꯠ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯃꯗꯤ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯉꯔꯥꯡꯒꯤ ꯅꯨꯡꯗꯥꯡꯗ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯍꯟꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯜꯕꯔꯠꯅ ꯗꯤꯜꯂꯤꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯂꯒ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯜꯕꯔꯠꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯦꯡꯅꯈꯤꯔꯝꯗꯦ, ꯑꯗꯨꯕꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯗ ꯑꯜꯕꯔꯠ ꯃꯁꯥꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅꯗꯤ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤ꯫